Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglobirasi video call de rong Tabi 35 suba tangka Glok hangi haibagi wadani tek sama call amagi mafam leiba natri testing na ngamkre ngamgi yaw na ngamkrabra khangdi hairakani khanba wahaisu hairaktri tharakani khanba message su tharakidri taurakani ngaiba call su taurakidri Kari mapawu purakliba rasu text tharakli Sylvia karino khangningna tharakliba message adu oina parai Oi chakcharbo Panthaba taude atenwa message to pabada matam thoina laudri ngairibani ngasai rasna kari pau purakpa haina aduna message to thuna reply piki Chari nangdi Chari isu kai methil chage Sigumba wari saduna matam manghannindrabani mana khangningliba paw adu khangningbana langtaknarabani nupa dusu iho hodorakte koithoktuna sunglei mane hekta haujindaudusu ikaigum tawbani Dal chai nangni kai chakige Khoidi nga kokta oina chare Oh kaidorino hojukpo Happy Oh ado ngasagi do hangi Nang magi wakal khaluranuda Pumnamak kaire khalamba sapumba machet tarakle message to ubada amuk taba horakle mapisu ikaibasu pokle makhatana message sanbasu ngamdre ikang khangauda irai laina thadatkiba mari asina masapumba chaina fauri adubo hojiktasu thajaba ngamdri ngan mana soidana halakani magi mafamda khali Numinini humni haujinkre halakini khana ngairiba mahakti adumak tumina laikre nungthilgi matamda kaptrabasu ahing haiba saruksima kaptaba numit yaudre chaksu inthi nungaina chashinba yadre wakhalna masadu laiman oiri Somdasu Sally numidang wairam khudingi computer class salami naresna thinnaba nungtigi laktuna Sally-bu senaba horakle Tasengmadi Sally-na narespu hainaramdi hainada upai leita mapabu kibana nareska chatminaba tarami Sally class loiraga tholaki naresna ngaiduna leirambadu ubada hainadaba sauningmana loirabani mamanabi singi mamangdasu ikaiba phawrami tanna thokminarai Sally ubada madudi momonka nokshindana tawrai Sally yeningdi haibagumna machin paithoi tapna lakpana nareski mapayokshilai Karamna magi hanmina doino khanbada warabani aduna ashumna hairai Ai imanabi sigalamminarage nang chatkro Nares Sally ga lepminariba mamanabi duda onsilai Yaroi atay matam doina chatmino ay yawringaidadi aiga chatkadaba Nareski wangangduda Sally di mamanabi dugi mamangdi kairai mamanabi dusu nareski haugtaba saktasi ubada hu mukharabani Nares Sally da muk onsinduna Yare karo ibani kari hainakige Kari hainatana kem hainade Namanabi mamangsida yam kanganingbai waraba Noi nupigi hongnabi matui nubaduna ingonda ngauzabani kaina haraga yam pongzabi yam chawzabi kaido oiningliraba nangsu Sally sauningna mamit adu faini yenglai Naresna mukasu Yare lao yengthok yengsindo kari manung noina yengnarasi Sally hena ikaba haibadu oiri adubu nupani asaubu utlubada yararoi khanduna phatharaga mamanabiduda onsilai Hayeng amuk thengnarase nang salo aisu satkrage Hoi adude chalage ko Hoi Mamanabidu Sally gi nakongna napsinduna chirol tawrai Masi nupase saptasi ubada ikabna lore nang kamaina asiga chatmina duni bema cheksulu ko Nang nganbanaga khangnadi nang haibidi hainoi Chirol toramlaga nokvet tawsilai Nares urakpaduda machindu paisilamnaga gamgam chatkre Sally su thausadana Nares da hanna yengda chatke tawi Nares prap mamangda changchinduna hairai Lambi wanari ai kardi sumda leiri Yani ai dum chatkrage Nahan uncle nadi nang sengonda sinarabdudi Kariyaba Haidi nangi chathok sin kuding aiga loinina chatpa adagi chahi ani muk leraga aiga nanga luhongba haina
Kari nangga luhongba aigisune aina pamjaba aina luhongge khanjaba mi lei hoine adubudi leiba tabani mipum khudimak magi aningba pamba amamam leiba habse hauna sani aduga aningba khudimak thungani haina sagaliba wakhaldusu chumgani haiba leite nangi lalagasu aigidi chumgani hoine chumdoini nangi sage herada ai orambrasu kanana khangba hairaga karimnana noksili seli hene e kaba sauningba haibida oiri gam chatlaga fatlauna gari gi thongdu isho amaga loinana hangdu e aduga kakhatkri naresh noklaga gari kaduna thauba hokri ashumna mayum yokshilakpaga seli gari dagi sauna kumduna imungda gam changla e aduga mama bu kaure e nupa ma so hankibagi waga leite seli gi matung inaduna ashumla e mama Kau batamelak tabaduda magi bekto sauna shafa duda langshili aduga magi kada chumjing changi tawi danjaduda memthoi su magi karom dagi thoglai machage sauba saktamu bada ngakni yengi naresu leiba uba dudadi machana sauribagi maram khangli Seli mamit feina mamada yenglamlaga magi karom da changkhre memthoi bungo nangdi hankiroidra uncle na leram khona hare Oh, pare asida phamo adugane ngairo ngasidi pung kya da halakani haige ngasidi khrangana lage na hare mem thoina naresh pu phamu haina famhalam laga seli gi ka da changlai e seli asaw ba sakfam halamdri phamung duda timina famdina lerami mem thoi sangsilakdina macha gi mangda leplaga haire e kari haire no seli shu asaw ba khonjalda Mabana khalisi kaino mama khangdresu handaki napagi mawngsidi nate asigi woktaba manba nupa siraba babana yamna maya nupa go iningisi asigi nupa sidagane ai hek luhongni haraba aidi yengo haisni nganbaga khangnabasu yadadaine babana nganbasu nataba mana khwaidagi yadaba mi thiragani aina luhongdoise yengo ko noi tapthawni nangbo aine nakhoi babada phasana haigi nate kari hairi no banares nabu Haigira hairora ai hainadi yengningdi loire kamdobano khangdi nang babagi achanba mi oikre babagi mawngsidi ai sum ikai yari to ngahak potharo samdana chinglen school halaklaga amuk tuition tawba chatpani lambida gari yarakraduna workshop ki mi kauduna gari yenghallingai tompokhoi gi gari sithauduna lakpani Chinglen ki gari na khamduna leiriba adu khare hengatna thaukrabani adubu amuk handaraklaga gari mingsa leithaduna yenglai Chinglen ni khanglabada amuk kumlaktuna Chinglen na lepliba adu gi manak changsilai animak gari adrabo phone de yengduna leiramba mit adu khonjal du tabada leiduna yenglai tompokhoi ubada ngai tompok noklaga ibolga kari mari thongnage madu khangaga kedogeba Sumchamna kari marino haibado khangdokpadi phaidana Aikhogi maribu mingonda takpagi mathau tadabra khali Phai adunasu yamna khanglubagi wa nateda nahan makilamanda singlinglakpa ngasi makti nate pakhatkanu Hairaga Ranjit kon sinaraga no e chinglen thausadana khumla e ai sungari oknabagi damakta noigi singlakpa lamanbu Tompokna Yamna phawbagi wanine Somdaina phawi taktrabasu somna dum khanglibaduni Hairaga gari semliba nupadura ansilaga haire e Nanao nangi si yadribo Yarani tamu start tawbiro yengasi Chinglen gari kage tawi tompokna chinglen gi saganda faraklaga chakpa singnaba asawbagi sakfamga loinana haire e Nangbudi lemna tarai thararoi Wahai sika khairam laga Ranjit ka tompoka su satkre Chinglen su aruba mityeng na munna yenghawi aduga gari su khanda gari adu start tawduna yengli gari adu su yarakladuna nupa duda aseman oina paisa khara piram laga ma su thawkre tuition mafam tamna Somda Sylvia ngauraga sorok tadida khaklabani mayumda sum leishinbadu wakhal mayam khanjilaga wai haiduna lekai mamanabiga punba haurabani mamanabi anidugi nupa unarushi haina
Unaruraga halakpadadi thengli numit tashilai mamana ngangbirani haiduna hathu lai. Noidi phai aidi handakse wakalga nungaitabaga tawpham ama khangdrena noigang hakpulaga khitang orsu phagadra tholapani. Ai ngasidine chei chabra mari tawrani. Sylvia na haribadu Tanya na amo yare he noi mamaga papagadi nang nangamiduni kaisu furoi. Silpa Pure ko pakat kanu ichasi lesabi phare se muisu khanglibani. Lesabi phare nabu sumai kana tawnageba thengzilapasida pakhatpana loiramani mama hoido phone ga pura haude aine horendi thokpam soidri. Khara kana chatse nakhongdu yangna thangauba. Somdani du tabli irang tawdana lambi sida chatliba nupa amata uyade irang haujiliba Sylvia di hainadabana lori kari nungi lakminaruba haibada oiri. Wari sana chanchat tawna lakliba duda khanghauda gari ama fat khamlai nupi ani duda irang tawna pakhatsinai. Sylvia di masadu pakhatpa yauda tumin lepi aduga nupa ani duda yenglai. Thaurakliba nupa duna Sylvia da makhut thinduna hairai. Nangore Sylvia laithoktuna chatke tawi. Ngaikone ekoi masa khangdrabo. Khangningwa supokti. Kaugan thiba miro numittuda nangna ekoi saida pinaba gift mangan kibani aduna aidi nangbu kaudri. Nupi ani dudi ingakakna Sylvia da hanglai Silpana. Sylvia noi hana khangnabro. Sylvia kaisu khumda thaidoktuna chatpa hawi nupa ani dusu karido khamnaga Sylvia gi matung ilai. Mi ustrio nangise numitugi afausa ki nupa ani duna kamai tokrage. Sylvia khumda bi dum chatli nupa ani dus senkhatuna Sylvia gi mangda lepai mamanabi ani dusu Sylvia gi matung ilai. Silpana Kainoba ibung sing hainglise aikoi thengi. Nabani dari kem hainingdi sigi saklekhat bi manmise mi yamustabdan toy igunam khangangi. Sylvia gi mamang thachilakpaduda sauna hairei. Noigoba miremna ti ekhoise thengi hando. Hairaga nupadubu inthorei adumainaga tawrakpadudadi nupani do saugalai wa amata haita sauna yenglaga Sylvia gi mangaksham metke tawrei nupini kaina ushtriba phawriba haibadu oiramali adubu Sylvia su Sylvia makhalamani mangaktu hutleiduna hairei. Kaina thoginoba noina ingona karan tarise aina lanbas natabadda noina ida irasi biraga yam cha enangse puningbam yawi. Puna bayi oragadi namanubadugo ina puna horo nupida furaga apau sabai thabakti tokpiro. Numittuda nangna maram oraga ai nupi kaina kramni adugi nangaina thiraklibase yam kuirabani ngasidi thengnahali lemna thararoi. Naram chattunani nupi kainarido. Nupadu pinglauna sawatkhre asawbu henjinkhre sauna makhut achawbadu tingthoktuna Sylvia gi mamaida amuktang set launa tharai mataududa mamanabi anidu kireduna konsinaki. Sylvia karisu haida mamaida nalaga khangi nupadusu karimnana noglai amukasu makhut tingthoktuna Sylvia gi khudang phagi tawrei tanjaduda nupadugi tunglomdagi makoki masam paiduna chingthorai. Thajaba sungamdi ingangai kamdauna karumdagi lakibano tasingna khangaudri saktamdubu ubada munna yingi magi maida tharakpagi chainadu kaukiduna lakliba nupaduda oina mitfam hongkidri. Makum tha natana khanghauda churakpa nonghogum mamit adusu pira horai magi damak chongthorakiba nupa adusu mifatta ani duga funarai. Yesoino nang asigi mikupsida somo hairaga nupi machadubu kanbiriba nupaduda kaurai nupadusu yamna haina singna kaurakliba adu ngakthoi. Sylvia ipapa khalai makhoi masel funariba adu magi mitki pisin thahaliba mabu sokigadra mi pairai aduga angakpa masu fawi tawthorakliba magi mawong asida ashumna magi khudong thiba tanja asida mabu kanbiba sigidamaksu mathamoidu harauzaba fawi ahumdu amana amada hendok henjin leita asum funarai amata hanba leina kidri sokpadi amadusu khara sokle mifatta ani dusu fazana sokle. Numitsu taba loikiduna
mamni mamnisu tauba horakli ahangba lambiduda ahumdu ngahak funaraba matung anidu sekli makoi gari du induna chatkre nupadu machinbalgi idu haifet taithoi Sylvia changsilakpa sungamda mang onsinaduna anidu ngahak leptuna yengnei amana wa hairakpra hairakta amana su haiba ngamda tumin leinei machi lengda nupadu machingan waida khajik soklabani sokliba mafamduda makutna haifet nanboi karioi tawduna lei nupadu gi asokpa uraga magi thamoi puba ngamlaktre panduna leiramba mapidusu tapna sinthara'i atay khudingma kauthoklaga mabu awafamdagi kanbiba sigi thagat wahai amata su haigi khana thingatna leiramba soradu khajik chaning tahanduna nupa magi manak tamna tapli changsilai Sylvia Gari ama thawraklaga Sylvia hoi mapada khamduna mangak lithoktuna kaurakpani khonjaldu takraba khonjalni Sylvia tapna thangliba khongthangdu chakleplaga kaurakliba domdi yenglai khanbaga tawbaga jinglen oirami tumina leplamba nupadusu mamai fat leiduna wahayam tahiramdana chatpa hawi Sylvia su jinglena kaurakliba do thawoida somdon silaktuna ariba pankal fudoktuna khonjal nikna kaurai Nganba Jinglen sugari dagi fat kumlaktuna hairai Kadai chatlurino thengzila kansida Sylvia gi kapli ba maithong du uraga pakhatna hanglai Kaidorage haibani Ngan bana chatliba maikai adudani thamoi sokna yengliba wahai amata su haiba ngamhauda awaba maithongga loinana yenghawbani Ngasigi thawdoksina amu wahang kaya hanglamle paukhumdi aruba oina khumba ngamloidori Jinglen gi pakhatpa matawduda Silpana hairai Sylvia nangna na panglabo Khara yakpa khonjalduda gyan lai mamaya du laishilai Jinglena Sida kadoromino thengi ai thilamagi lao Sylvia mamanabi ani duri yenglaga hairai Moigi thabag malak minarambani Nupi ani disu nganbena kanbiramlaga kaisu hairamda chatkibaduda wahang amuk tawrai Hauziki nupado nang khangru Sylvia Jinglena kana nupa Khatli tawna irang amaga loinana tanya na hairai Nupa ani lae aduga Sylvia da karan tawraga furamiba pakana Sylvia gi mamai di yenglai kaigino nupasingna masa khangbra Sylvia thamoya du santharakpana wa ngangningba poktre mamittagi mapi oina tapna sintharai Jinglena nungshina Sylvia gi mapi adu taithokpiduna hairai Sir leirisidi kapkanu moi nushitabi yabro hauzimuk chalaga sir tik toge kadom na chakki moide Masak fazaba hero man ba malaklaga fasana fudarami film gi type ni pura ado film dadi hero na heroine kalaga hero gi asokpaga do hida khapidana maminga hangnadana tawbani ngasigidi film na tamnina nupa du su kem tahiramdana dum chatkre Silpa noklaga tanya da furai wathi se haibagumna Jinglena thinbirage haiduna ahumak mayum da thinbirai Silpa ga tanya ga su mayum thilamlaga Sylvia su mayum da thinbirai Sylvia wa mata haidi tumina lei Jinglen tapna yengdana hairai Kaino angang se udaba koi bera khangde leisabi phawdon torami Somda ngan basu mayum yoraklami mage sokpadu ubada Rani na pakhatleduna hairai Kadai da mukai dorino namai ga sakaisina Nganba kaisu haida magi kada chungjing changai Rani su ngang duna matung ilai Nate kamaina tawrino haibani kanaga kari tawnarage ba Nganba phamungda famlaga mamaido tapna nanduna hairai Yam soktrabanaidi moini tu heurise Rani su pakhatna Kaino mithoiba imadam da singna hayuse dukan chatlona chatkraga karino ba namai ga soklaga halaisi nangbo Hoina halakpada tamocho hoigumba nupa ani khangna nupida karan tar leremba adu hek ubada ise bangkarakba adugi thawoina khatnaramini Phamungda phamlibado tongliba khungupta laktholakthungna amuksu makha tarai Nupida karan tabiba ubasineba aina ise hekta hegalaise waga ngangnada hekta totningba faurise Nang
ꯅꯪꯗꯤ ꯅꯨꯄꯤꯁꯤꯡꯗꯨꯒ ꯀꯔꯤ ꯊꯣꯛꯅꯗꯅ ꯅꯁꯥ ꯁꯣꯛꯅꯕ ꯍꯦꯔꯣ ꯁꯥꯔꯤꯅꯣ? ꯕꯦꯠ ꯂꯩꯔꯒꯗꯤ ꯍꯦꯔꯣ ꯑꯃ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ? ꯏꯃꯥ, ꯀꯔꯤꯁꯨ ꯊꯣꯛꯅꯗꯦꯅ ꯁꯨꯝ ꯌꯦꯡ ꯂꯩꯔꯗꯤ ꯕꯦꯠꯅ ꯅꯨꯄꯤꯁꯤꯡꯗꯣ ꯈꯨꯗꯨꯝ ꯆꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯒꯤ ꯍꯦꯔꯣ ꯂꯩ ꯈꯪꯍꯜꯂꯝꯃꯤꯅꯤ꯫